Democratic Students Alliance of Manipur Desamna Sinduna ngasi tongan-tonganba mafam mangada 34 suba mega blood donation camp pangthokre. Mahiroi lup asina Sinduna ngasi RIMS, Jenims, Caesar Hospital, Babina Hospital amadi Thoubal District Hospital da chathakiba mega blood donation camp aduda chawrakna donor chamaromna EPK. RIMS ta pangthokpa EPBagi thauram aduda Desamgi President M Somojit na hai Desamna paring naina chatharakpa EPBagi thauramgi manung channa ngasi mafam mangada lemna EPBagi thauram asi pangthokpani chatliba tha asi Puwariga yamna mari leinaba tha ama oibana leibak asigi athauba singi mafamda kathoklaba haiba wakhalon asigi makhada EPBagi thauram asi pangthokpani miyoibagi punsida haibasi yamna maru oibada natana atopa posak amatana mahut sinba ngamdri maram aduna aikoi khudingmakna EPBagi hainabi thamduna gi awatpa leihandanaba honaminarasi hainasu mhangna makhatana phongdokhi Sigunaba mega blood donation asina tangai phadana lamdam asida kapaga layingi ba patient kya dasu koi sauna mateng oigani habase koi thajajabani maram asina habase kayuma makhala matana mu chinba yadaba dugumba kothragamani maram asina sigumaba koi yamna maru oiba miyogi punsi si kanana honabada koi habase hiramamada medical science sakulabasu chinba yadaba dugumba miyoibana lagati singa yadi aduna status da voluntary blood donor gi machine si koi hengana bakana honara su mai yang kana hinga pangamde paramasuna piba yaraba miyamsu koi pibi raga koi tangai padana sungna ba status lai ba gi awat pasi mai kana bakana bada kunna saru yaminasi